ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯋꯥꯔꯤ ꯆꯐꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯍꯧꯖꯤꯛ ꯂꯧꯕꯤꯔꯁꯤ ꯊꯥꯗꯣꯏ ꯋꯥꯍꯦꯡꯕꯝꯒꯤ ꯋꯥꯁꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯅꯨꯡꯁꯤꯗ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗꯣ ꯏꯃꯥꯅ ꯄꯣꯗꯨꯅ ꯅꯥꯎꯁꯨꯝ ꯁꯨꯝꯕꯤꯈꯤꯕ ꯕꯕꯥꯅ ꯄꯝꯗꯨꯅ ꯊꯦꯝꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯏꯆꯦꯅ ꯃꯧꯄꯥ ꯑꯩꯒꯤꯗꯃꯛꯇ ꯉꯥꯃꯣꯛ ꯏꯟꯕꯤꯔꯛꯄ ꯉꯁꯤꯗꯤ ꯀꯌꯥꯗ ꯍꯣꯡꯂꯕ ꯆꯥꯎꯕ ꯃꯄꯨꯡ ꯐꯥꯔꯦ ꯄꯨꯟꯁꯤ ꯑꯃ ꯂꯦꯞꯄ ꯉꯝꯂꯛꯂꯦ ꯑꯗꯨꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯀꯔꯝꯅ ꯏꯆꯤꯟꯁꯤꯅ ꯇꯝꯒꯅꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯑꯃꯒꯨꯝ ꯑꯩ ꯑꯀꯤꯕꯇꯅ ꯌꯣꯝꯂꯦ ꯇꯣꯏꯅ ꯃꯪꯂꯥꯟꯗ ꯎꯔꯤꯕ ꯇꯣꯏꯅ ꯇꯥꯏꯕꯪꯗ ꯂꯛꯅꯔꯤꯕ ꯇꯣꯏꯅ ꯑꯀꯤꯕ ꯐꯤꯕꯝ ꯀꯌꯥ ꯑꯣꯏꯍꯜꯂꯛꯂꯤꯕꯁꯤꯗ ꯇꯁꯦꯡꯅ ꯑꯩ ꯃꯤꯀꯤ ꯊꯤ ꯃꯤꯇꯝ ꯋꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯑꯩ ꯊꯣꯡꯁꯤ ꯅꯝꯈꯥꯏꯒꯦ ꯇꯧꯏ ꯉꯝꯗꯦ ꯑꯗꯨꯁꯨ ꯑꯣꯟꯊꯣꯛꯇꯨꯅ ꯃꯄꯥꯟꯂꯣꯝꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯦꯡꯕꯗꯨꯁꯨ ꯑꯃꯠꯇ ꯎꯗꯦ ꯊꯣꯡꯒꯥꯜ ꯐꯥꯎꯗꯪ ꯆꯦꯟꯊꯣꯛꯂꯒ ꯌꯦꯡꯁꯤꯔꯛꯀꯅꯤ ꯅꯠꯇꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯎꯔꯒꯦ ꯈꯟꯅ ꯌꯦꯅꯈꯥꯗ ꯑꯩ ꯀꯨꯝꯊꯔꯛꯏ ꯌꯦꯅꯈꯥ ꯌꯧꯕꯒ ꯃꯅꯤꯡꯂꯣꯝꯗꯨꯗꯤ ꯑꯩ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯃꯩꯉꯥꯜ ꯑꯃꯠꯇ ꯐꯪꯗ꯭ꯔꯦ ꯑꯃꯝꯕꯗ ꯄꯣꯠ ꯃꯥꯕ ꯍꯥꯏꯕꯗꯣ ꯇꯥꯗꯧꯔꯦ ꯑꯩ ꯍꯦꯟꯅ ꯀꯤꯁꯤꯜꯂꯛꯄ ꯍꯥꯏꯗꯣ ꯑꯩ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥꯅꯤ ꯀꯩꯗꯧꯕꯩ ꯀꯤꯅꯤ ꯈꯟꯗꯨꯅ ꯊꯧꯅꯥ ꯈꯤꯇꯪ ꯐꯨꯗꯣꯛꯇꯨꯅ ꯑꯩ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ ꯀꯔꯤꯃꯠꯇꯗꯤ ꯎꯕ ꯅꯠꯇꯦ ꯑꯩꯅ ꯆꯠꯂꯤꯕꯁꯤꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯁꯨ ꯇꯞꯅ ꯆꯠꯄꯒꯨꯝ ꯐꯥꯎꯔꯛꯏ ꯑꯩ ꯆꯞ ꯂꯦꯞꯄꯤ ꯅꯥꯀꯣꯡꯁꯤ ꯊꯥꯡꯒꯠꯇꯨꯅ ꯇꯥꯏ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤꯃꯠꯇ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ ꯑꯃꯨꯛ ꯇꯞꯅ ꯇꯞꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯑꯃꯨꯛꯀꯁꯨ ꯆꯞ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡ ꯇꯥꯔꯛꯏ ꯍꯟꯗꯛꯇꯤ ꯌꯦꯡꯉꯒꯦ ꯌꯥꯎꯅ ꯀꯤꯗꯕ ꯁꯥꯗꯨꯅ ꯀꯅꯥꯅꯣ ꯁꯤꯗ ꯂꯩꯔꯤꯁꯦ ꯑꯁꯨꯝꯅ ꯆꯤꯟꯁꯤꯗ ꯍꯥꯏꯗꯣꯛꯈꯤ ꯈꯨꯝꯃꯛꯇꯦ ꯀꯅꯥ ꯑꯃꯇ ꯑꯩ ꯃꯤꯄꯥꯏꯕ ꯍꯦꯟꯅ ꯄꯣꯛꯂꯛꯏ ꯃꯅꯤꯡ ꯊꯣꯡꯁꯤꯗꯕꯨ ꯌꯧꯔꯗꯤ ꯈꯟꯗꯨꯅ ꯑꯩ ꯋꯥꯅ ꯂꯥꯛꯄꯗꯣ ꯌꯧꯔꯕ ꯃꯥꯜꯂꯦ ꯃꯅꯤꯡ ꯊꯣꯡꯗ ꯑꯃꯨꯛ ꯊꯤꯜꯂꯤ ꯊꯣꯏ ꯊꯣꯏ ꯑꯁꯨꯝꯅ ꯀꯧꯔꯒ ꯑꯗꯨꯁꯨ ꯈꯨꯝꯃꯛꯇꯦ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯆꯥꯛꯈꯨꯝꯗꯨꯁꯨ ꯃꯩ ꯊꯥꯟꯗꯕꯗꯧꯅ ꯄꯨꯝꯃꯝ ꯃꯝꯈ꯭ꯔꯦ ꯑꯩ ꯀꯔꯤ ꯃꯇꯧꯅꯣ ꯈꯜꯂꯤ ꯃꯅꯤꯡ ꯊꯣꯡꯁꯤ ꯐꯥꯎꯗꯤ ꯑꯩ ꯅꯝꯈꯥꯏꯕ ꯉꯝꯅꯤ ꯈꯟꯅ ꯑꯩ ꯀꯟꯅ ꯀꯟꯅ ꯏꯟꯕ ꯍꯧꯔꯛꯏ ꯇꯟꯖꯥꯁꯤꯗ ꯑꯩ ꯅꯥꯀꯣꯡꯗ ꯁꯥꯍꯨꯝ ꯑꯣꯏꯅ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯠꯂꯗꯕꯅꯤ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏ ꯑꯩꯁꯨ ꯀꯤꯕꯣꯏ ꯈꯪꯕꯣꯏ ꯀꯟꯅ ꯂꯥꯎꯏ ꯃꯤꯍꯨꯟꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯣꯡꯈꯠꯂꯛꯈꯤ ꯃꯥꯏ ꯃꯤꯠꯁꯨ ꯍꯨꯃꯥꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯑꯃꯨꯛꯇꯪ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯩꯅ ꯊꯣꯡꯗꯨ ꯀꯧꯈꯥꯏꯕꯗꯗꯤ ꯊꯣꯡꯗꯨ ꯇꯦꯛꯇꯨꯅ ꯑꯩ ꯆꯥꯛꯈꯨꯝꯗ ꯇꯨꯁꯤꯜꯂꯦ ꯑꯉꯛꯄꯅꯤ ꯑꯩꯒꯤ ꯅꯨꯄꯤ ꯃꯣꯡ ꯍꯥꯗꯅ ꯆꯥꯛ ꯊꯣꯡꯉꯝꯃꯤ ꯃꯩꯁꯨ ꯐꯖꯅ ꯊꯥꯜꯂꯝꯃꯤ ꯏꯃꯨꯡꯁꯨ ꯍꯥꯟꯅꯒꯨꯝꯅ ꯇꯧꯔꯝꯃꯤ ꯕꯕꯥ ꯍꯣꯏꯁꯨ ꯇꯤꯚꯤ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯗꯨꯝꯅ ꯊꯣꯡ ꯀꯧꯈꯥꯏꯔꯒ ꯆꯪꯂꯛꯄꯗꯨꯗꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯏꯉꯛ ꯉꯛꯅ ꯏꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯒ ꯑꯩꯕꯨ ꯀꯩꯗꯧꯔꯦ ꯍꯪꯂꯛꯏ ꯑꯩ ꯈꯨꯝꯐꯝ ꯈꯪꯗꯦ ꯇꯥꯏꯕꯪꯁꯤ ꯋꯥꯈꯜꯒ ꯏꯁꯝ ꯁꯝꯅꯗꯕꯒꯨꯝ ꯑꯣꯏꯔꯦ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯑꯩꯅ ꯀꯧꯕꯁꯤ ꯅꯪ ꯇꯥꯗꯕ꯭ꯔꯥ ꯄ꯭ꯔꯤꯌꯥꯅ ꯀꯔꯝ ꯀꯥꯟꯗꯅꯣ ꯐꯔꯦ ꯐꯔꯦ ꯇꯥꯗ꯭ꯔꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯦ ꯏꯃꯥ ꯍꯣꯏꯁꯨ ꯇꯤꯚꯤ ꯑꯗꯨꯝ ꯌꯦꯡꯍꯧꯔꯦ ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯨꯝꯕꯪꯅꯔꯦ ꯁꯨꯃꯥꯏꯅ ꯂꯩꯕꯗꯤ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯍꯌꯦꯡꯃꯛ ꯑꯩ ꯂꯥꯏ ꯇꯥꯏꯁꯤꯟꯅꯕ ꯍꯩꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯈꯟꯗꯨꯅ ꯂꯩꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯗꯨꯅ ꯑꯩ ꯂꯩꯀꯥꯏ ꯃꯊꯪ ꯃꯊꯪ ꯍꯪꯗꯨꯅ ꯂꯥꯛꯂꯒ ꯍꯦꯟꯅ ꯈꯪ ꯍꯩꯔꯕ ꯑꯃꯥꯏꯕ ꯑꯃ ꯊꯤꯕ ꯂꯥꯛꯂꯦ ꯀꯥꯏꯅꯊꯪꯗ ꯂꯥꯏꯕꯛ ꯐꯕꯗꯩ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯐꯪꯖꯔꯦ ꯑꯃꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯏ ꯑꯣꯖꯥ ꯑꯩ ꯃꯇꯥꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯑꯩ ꯑꯣꯖꯥꯒ ꯇꯥꯟꯅꯅꯤꯡꯕ ꯑꯃꯈꯛ ꯂꯩꯕꯗꯒꯤ ꯂꯥꯛꯆꯕꯅꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯌꯨꯗꯅ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯤ ꯑꯩꯁꯤ ꯃꯪꯍꯥ ꯇꯥꯏꯕꯪ ꯋꯥꯈꯜ ꯑꯃꯠꯇ ꯁꯝꯅꯗ꯭ꯔꯦ ꯑꯄꯨꯅꯕ ꯑꯃꯅ ꯑꯗꯨꯝ ꯄꯨꯔꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯀꯤ ꯑꯀꯤꯕ ꯁꯛꯇꯝꯁꯨ ꯇꯣꯏꯅ ꯎꯏ ꯃꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯌꯦꯡꯊꯣꯛꯄꯤꯌꯨꯕ ꯌꯦꯡꯁꯤ ꯌꯦꯡꯁꯤ ꯑꯗꯨꯕꯨ ꯑꯩ ꯍꯟꯗꯛ ꯊꯥ ꯑꯃꯔꯣꯝꯗꯤ ꯑꯊꯥꯞꯄ ꯂꯝꯗ ꯆꯠꯂꯨꯕ ꯇꯥꯔꯤ ꯍꯌꯦꯡꯗꯒꯤ ꯆꯠꯀꯗꯕꯅꯤ ꯇꯨ ꯎꯔꯕ꯭ꯔꯥ ꯑꯁꯤꯗ ꯄꯣꯠꯌꯣꯝ ꯂꯩꯔꯤꯕꯁꯤꯅꯤ ꯑꯩꯅ ꯍꯌꯦꯡ ꯄꯨꯒꯗꯧꯔꯤꯕꯁꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯟꯗꯨꯅ ꯇꯥꯛꯂꯛꯏ ꯑꯩ ꯋꯥꯐꯝꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇꯦ
ꯑꯁꯥ ꯀꯥꯏꯕꯒꯨꯝ ꯇꯧꯔꯛꯏ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯥꯏ ꯑꯗꯨꯗꯤ ꯑꯣꯖꯥꯒꯤ ꯑꯆꯥꯟꯕ ꯃꯤꯁꯛꯀꯥꯗꯤ ꯂꯩꯒꯗ꯭ꯔꯥ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯁꯤꯟꯕꯤꯌꯨꯕ ꯑꯣꯖꯥ ꯈꯪꯗꯦꯅꯦ ꯂꯥꯏꯒꯤ ꯊꯧꯒꯜ ꯃꯇꯝꯁꯨ ꯑꯣꯏꯕꯅꯤꯅ ꯊꯥꯖꯕ ꯋꯥꯠꯂꯤꯅꯦ ꯑꯩ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗꯅ ꯑꯃꯥꯏꯕꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ ꯂꯝꯕꯤꯗ ꯆꯠꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯀꯥꯏꯅꯊꯪꯗ ꯈꯜꯂꯛꯂꯦ ꯑꯩ ꯁꯤꯔꯕꯁꯨ ꯆꯪꯉꯕꯁꯨ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝꯁꯤ ꯃꯥꯌꯣꯛꯅꯔꯒꯦ ꯍꯥꯏꯅ ꯅꯨꯄꯥ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯒ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅ ꯉꯝꯍꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯆꯦꯠꯄ ꯊꯧꯅꯥ ꯑꯃ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯍꯥꯞꯆꯤꯟꯖꯩ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯗꯥꯕꯨꯡꯁꯥ ꯅꯪꯒꯤ ꯑꯩꯒꯤꯅꯦꯅ ꯏꯁꯣꯔꯅ ꯇꯝꯕꯤꯔꯛꯄ ꯑꯉꯥꯡꯁꯦ ꯅꯨꯄꯥ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ ꯅꯨꯄꯤ ꯑꯣꯏꯍꯟꯅꯤꯡꯕ꯭ꯔꯥ ꯄ꯭ꯔꯤꯌꯥꯒꯤ ꯋꯥꯐꯝꯗꯨꯗ ꯑꯩꯅ ꯈꯨꯝꯃꯤ ꯑꯩꯒꯤꯗꯤ ꯅꯨꯄꯥ ꯅꯨꯄꯤ ꯈꯦꯠꯅꯕ ꯑꯃꯠꯇ ꯂꯩꯇꯦꯗ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯀꯔꯤ ꯃꯤꯡ ꯊꯣꯟꯁꯤꯒꯦ ꯑꯕꯦꯝ ꯍꯥꯏꯅ ꯀꯧꯁꯤꯔꯥ ꯋꯥꯍꯩꯁꯤ ꯑꯩꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ ꯏꯁꯥꯁꯤ ꯂꯀꯛ ꯆꯥꯕꯗꯧꯅ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯇꯧꯏ ꯄ꯭ꯔꯤꯌꯥꯅ ꯀꯔꯤꯒꯤꯅꯣ ꯑꯕꯦꯝ ꯀꯧꯅꯤꯡꯂꯤꯗꯤ ꯁꯨꯝ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯁꯤꯗꯤ ꯏꯕꯦꯝꯃ ꯑꯕꯦꯝꯃ ꯑꯕꯦꯝ ꯍꯦꯛꯇ ꯀꯧꯅꯩꯗꯅ ꯑꯁꯤ ꯍꯥꯏꯗꯅ ꯋꯥꯔꯤꯗꯨ ꯑꯩ ꯊꯩꯗꯣꯛꯏ ꯑꯗꯨꯕꯨ ꯋꯥꯈꯜꯁꯤꯅꯗꯤ ꯑꯃꯨꯛꯁꯨ ꯑꯕꯦꯝꯒꯤ ꯋꯥꯈꯜ ꯂꯥꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯏꯁꯥꯁꯤ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯕꯁꯨ ꯇꯧꯔꯤ ꯑꯗꯨꯕꯨ ꯊꯦꯡꯅꯒꯦ ꯈꯟꯈ꯭ꯔꯕꯅꯤꯅ ꯑꯩ ꯊꯧꯅꯥꯗꯤ ꯍꯟꯗꯦ ꯏꯃꯨꯡꯁꯤꯕꯨ ꯀꯣꯜꯂꯤꯕ ꯈꯨꯜꯁꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯔꯤꯕ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯋꯥꯈꯜꯗ ꯈꯟꯖꯔꯒ ꯏꯇꯣꯝꯇ ꯊꯧꯅꯥ ꯍꯥꯞꯆꯩ ꯇꯨꯝꯊꯔꯨꯔꯕꯅꯤ ꯑꯩ ꯑꯗꯣ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯑꯩꯒꯤ ꯅꯥꯀꯟꯗꯗꯤ ꯄ꯭ꯔꯤꯌꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯉꯥꯏꯍꯥꯛꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯌꯦꯡꯖꯩ ꯄꯨꯡꯗꯤ 11:30 ꯍꯦꯜꯂ ꯃꯥꯜꯂꯦ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯇꯥꯔꯤꯕ ꯍꯥꯏꯕꯕꯨ ꯐꯛꯂꯥꯡ ꯘꯔꯤ ꯑꯗꯨꯒꯤ ꯁꯦꯀꯦꯟ ꯀꯇꯥꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯨꯈꯝ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜꯗꯣ ꯇꯥꯕꯗ ꯋꯥꯈꯜꯗ ꯒ꯭ꯌꯥꯟ ꯈꯪꯂꯥꯛ ꯂꯥꯛꯏ ꯉꯁꯥꯏꯒꯤ ꯉꯥ ꯑꯌꯥꯏꯕꯗꯣ ꯍꯧꯗꯣꯡꯅ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯅ ꯑꯩ ꯈꯟꯊꯔꯨꯕ ꯇꯧꯗꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯠꯂꯤ ꯃꯩꯗꯨ ꯍꯦꯛ ꯊꯥꯟꯕꯒ ꯆꯥꯛꯈꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯃꯐꯝ ꯆꯥꯗꯅ ꯂꯩꯕ ꯌꯥꯎꯔꯝꯗꯦ ꯆꯪꯁꯤꯟꯗꯨꯅ ꯀꯣꯜꯂꯤꯛꯁꯤꯡꯗꯨꯁꯨ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯇꯧꯔꯝꯗꯦ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯉꯛꯆꯥꯅꯩ ꯚꯥꯞꯅ ꯑꯣꯏꯔꯖꯥꯠꯂ ꯈꯟꯗꯨꯅ ꯑꯩ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯩꯗꯨ ꯃꯨꯊꯠꯂꯦ ꯃꯇꯝꯁꯤꯗꯗꯤ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯩ ꯎꯔꯦ ꯑꯩꯅ ꯇꯣꯏꯅ ꯎꯕ ꯃꯤꯇꯝꯗꯣ ꯇꯨ ꯆꯨꯡꯈꯤꯕꯁꯨ ꯈꯪꯍꯧꯗꯦ ꯑꯗꯨꯕꯨ ꯁ꯭ꯋꯤꯆꯇꯨ ꯑꯃꯨꯛ ꯑꯣꯟ ꯁꯠ ꯇꯧꯕꯗꯗꯤ ꯂꯩꯔꯝꯕ ꯃꯤꯇꯝꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯁꯠ ꯃꯨꯊꯠꯂꯦ ꯍꯥꯟꯅꯒꯨꯝꯅ ꯃꯤꯇꯝꯗꯨ ꯈꯔ ꯅꯛꯁꯤꯟꯅ ꯂꯦꯞꯄꯝꯃꯤ ꯑꯀꯤꯕ ꯈꯨꯗꯨꯝ ꯆꯟꯒꯦ ꯇꯧꯔꯝꯕ ꯋꯥꯈꯜꯁꯤ ꯈꯨꯗꯛꯁꯤꯗ ꯊꯨꯒꯥꯏꯗꯨꯅ ꯑꯩ ꯀꯅꯥꯅꯣ ꯅꯪ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯏ ꯑꯣꯏꯔꯁꯨ ꯃꯤ ꯑꯣꯏꯔꯁꯨ ꯅꯝꯂꯒꯦ ꯈꯟꯅ ꯆꯣꯡꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛꯇ ꯀꯔꯤꯃꯠꯇꯁꯨ ꯂꯩꯇꯕꯅꯤꯅ ꯂꯩꯃꯥꯏꯗ ꯕꯨꯛ ꯂꯥꯎꯅ ꯇꯥꯏ ꯄꯨꯝꯃꯝ ꯃꯝꯂꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯀꯗꯣꯝꯗ ꯊꯣꯡꯖꯤꯜꯂꯩꯕꯅꯣꯁꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯨꯠꯁꯤ ꯇꯤꯡꯊꯣꯛꯇꯨꯅ ꯑꯃꯨꯛ ꯃꯥꯕ ꯍꯧꯏ ꯑꯍꯥꯡꯕꯗꯗꯤ ꯀꯔꯤꯁꯨ ꯊꯦꯡꯅꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯃꯥꯔꯛꯄꯗ ꯏꯅꯐꯤ ꯃꯥꯟꯕ ꯑꯃ ꯊꯦꯡꯅꯔꯦ ꯇꯞꯅ ꯇꯞꯅ ꯄꯥꯏꯁꯤꯜꯂꯒ ꯌꯦꯡꯕꯗ ꯏꯪ ꯂꯥꯎꯕ ꯍꯛꯆꯥꯡ ꯑꯃꯁꯨ ꯃꯥꯟꯒꯨꯝ ꯇꯧꯕ ꯆꯣꯠꯂꯤ ꯇꯧꯕ ꯈꯨꯗꯥꯡ ꯃꯥꯜꯂꯤ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯏꯟꯊꯣꯛꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯌꯥꯝ ꯋꯥꯅ ꯀꯞꯄ ꯈꯣꯟꯖꯦꯜ ꯑꯃꯨꯛ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯈ꯭ꯔꯕꯒꯨꯝꯕꯗꯤ ꯇꯧꯏ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯗ ꯑꯩ ꯈꯪꯉꯥꯏ ꯍꯥꯏꯗꯣꯛꯈꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯗꯨꯗꯒꯤ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯔꯥꯞꯄꯗ ꯅꯨꯄꯤꯅ ꯀꯞꯄꯒ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯏ ꯏꯅꯥꯛꯂꯣꯝꯗ ꯃꯑꯣꯡꯗꯤ ꯇꯨꯁꯤꯜꯂꯛꯄꯗ ꯀꯞꯄꯒ ꯆꯦꯟꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯈꯪꯍꯧꯗꯦ ꯈꯣꯟꯖꯦꯜ ꯊꯨꯖꯤꯜꯂꯛꯇꯨꯅ ꯁꯥꯎꯔꯒ ꯉꯥꯡꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯄꯣꯛꯂꯛꯏ ꯑꯩꯒꯤ ꯍꯦꯛ ꯃꯥꯏ ꯃꯄꯥꯁꯤꯗ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯏ ꯑꯩꯁꯨ ꯃꯇꯧꯗꯨꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯑꯗꯨꯒ ꯕꯜꯕꯇꯨ ꯃꯩ ꯐꯠ ꯉꯥꯜꯂꯛꯏ ꯃꯇꯥꯡꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯗꯥꯕꯨꯡꯆꯥ ꯀꯩꯅꯣ ꯇꯧꯔꯤꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯦꯟꯁꯤꯜꯂꯛꯏ ꯃꯥꯏ ꯃꯤꯠꯇ ꯇꯥꯔꯤꯕ ꯍꯨꯃꯥꯡ ꯃꯌꯥꯝꯗꯣ ꯐꯤ ꯑꯃꯅ ꯇꯩꯊꯣꯔꯛꯏ ꯑꯩꯅ ꯄ꯭ꯔꯤꯌꯥꯗ ꯊꯣꯏ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃꯇ ꯄꯤꯔꯛꯑꯣ ꯄ꯭ꯔꯤꯌꯥꯁꯨ ꯄꯤꯔꯛꯏ
ising glass ama ai tapna tapna thaksilaba matungda sor chaning khara tarai Priyana lo changase haugatlasu hairamo ai wakhal amada taurure ado sidadi kamaina leramino ai se chakhumda kolik chakhaiba male na changakpane aduda aigi bhabna rakarino mikap mirakhol yamna tarakpududa hek laurubane adubo haudorakpa yadraba ai khangi Priyagi waise tanik pakatna mapuroiba ibu phathabibu oina hairakpani haiba thoi handakse nangondasu aingondasu tawribase kanano madi leire Priyana kamai tawsige maiba tanasira aina Priya dai hanglurabani kanamata sangadre ishor khurumba tare waisi tabada Priya mathwaidu warami aina mu onsinduna hai karim khalunuse ima hosu leididana kasu nungaidaba thokloi asumna aina su themjin biraga numit simadi hokre nongma ima su baba su thabak chathokibana ibani khaktamak lehoi ai yumyai kada phamduna lei aigi nupina mangolda sumchit sile aisu TV yengsira haiduna TV tu thagane yengna sum leiringai Priya du sumchit sitpadu makhol leptana dum tare wakal sina kale karino masinu pisibo hoji poksit paloidrise kaya modaba janu haina ngai haktanga yenglaga ai phatho I mapanda Priya haiphet non thaduna mafam amakhaktada sumjit sitpado aina ure aina kawi sukum di kumlakte jangshinduna masa nonglabasu kanagumba amana kanna phajinbagum lengba yade adubu onsilaga yenglubadadi mamittu ngawraga machindu murum solga lerami phifamduda ai hanjin kauduna masaduda kanna nomi maduda su yaraktabade ai imungda sensinduna ising lokthokoi aduga makoktuda thombi tapna Priya mamittu ushinduna lektharai aisu mahakbu pamkhatuna phamung phabu pusile ningthina hipalaga Priya bu thami makhong makhutu tapna noithokpi adudagi masu gyan khara tarakpa male haiphet na herai aduga mamittu tapna pangthorai aisu wakhalsi maka khara lamna mahaki mideng ngairi hek gyan lakpa mikupta mahak kaptuna aingonda konsilai aduga hairi dabungsa ai yamna kire hana dona ngasisu aina toina uba nupiduna aibo hatkani hailere ngasai su wai setlingaida nupi amakhak mamai non tharaga lai aina kanano hangobada khumlakte mangon sida prap karaklaga aigi ngaksam sida khangwet melai aduga mamituna sangtoktuna yenglaga aingonda aise hatkani nangna loina manghanbane hairaki madudagi ai gyan adum takidre wafamsi Priyana tamla kablai aisu wa machet ama fawa haiba ngamdre adumak mabu konsinduna nanbiri ahing manglandai hendoraktuna ayuk nungthal fawa phatraba thawai asina awaba pirisi karigino khalubada pendaba mayamna yomsalai ai matamdu nongalamdaini ai ngasidi kharangan hauduna ingkholomda thabak chatke khani matamdo pung mari mukti taramle laikai angang khara group saduna lambi da walking chatpagi makol su khara tai ai maning the breast story mamli su story banina posak amata kaya mayek sing udi maningi ingkol matek ama laibeduda kanagumba ama non thadun lepadu ui ai gi wakhal dadi ima orboiningi breast to bolo silakpa pau ireng lengdabuda wakhal chingnari hek loibaga aina kawi imaro kanano maduda su karimata lengakte sangsilaga yenge torpa mikupta mi ado khara lengai makhol su khara thokpadong tori aduga masamdu mathaklomda loina chap yumkhalai makhut ani du su tapna laimai rom sangtorai aduga
mamit anidu khangpang pangthorei ihing na hing tairaba maya aduna ariba makai khigatlaga aigi maikai tamna chensilai kari matauno sibu khanduna ai furit khawdagi torch tu lokthoknaga sat kapsile mangal aduda leiramliba saktam adu mangkre o khidre amu akoi badu torch kapna ai yengai kari mata uraktrabada ai mai leiduna yumlomdu onsinbada aiga yamna naknana leptuna lerami aigi priyado sakphamduda ai khangpre khangi aina hai ai karino tungsida hoi maiga haidana leramisina priya kari mata khumlakte mamito aingonda adumak yengi aina kaidawrage nangbo nasa nungaitrabo handak supriya kari mata khumlakte wakhalda chingnaraduna amuka suhangi kaidawrage mi nangbo masado khangboy kariboy sakpham ama fat onki aduga ha kasu tongde nang leirambaduda karino aidi hawalabani kaino priyana haiduna wahi makha taramdana tuminna changkre aisu adum changlakle ngasigi numit asidagi aigi nupigi mawongsi hanaga manaraktre amukta imadu onkhatlaga wa nganglaktabado khumba horakle babadasu nataba wahi sijanaba horaki ai mangonda sauninglakpa phaw yauruktuna phuba ngangba soraki ngasigi oinadi matang sida loisanjare mathangi episode wari asi karam torokpagi haibadu mayam punna amuk ngaiminasi